ꯉꯁꯤꯗ ꯌꯧꯁꯜꯂꯛꯄꯅꯤ ꯑꯗꯨ ꯌꯦꯡꯁꯤ ꯄꯨꯟꯅ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯄꯣꯠꯁꯦꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯕꯣꯛꯁ ꯂꯩꯔ ꯕꯣꯛꯁꯁꯦ ꯀꯥꯏꯊꯣꯛꯆꯔꯒ ꯀꯩ ꯌꯥꯎꯏ ꯅꯠꯇ꯭ꯔꯒ ꯌꯥꯎꯗꯦ ꯍꯥꯏꯕꯗꯣ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯉꯁꯥꯏꯒꯤ ꯂꯥꯏꯐꯁꯦ ꯈꯔ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯣ ꯍꯧꯖꯤꯛ ꯇꯦꯛꯇꯣꯛ ꯁ꯭ꯇꯣꯔꯒꯤ ꯂꯥꯏꯐ ꯂꯥꯛꯆꯔꯦ ꯃꯁꯤꯒꯤ ꯍꯥꯡꯇꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ MZꯀꯤ ꯑꯆꯧꯕ ꯇꯣꯁꯇꯣ ꯂꯩꯔꯤꯀꯣ ꯍꯧꯖꯤꯛꯐꯥꯎ ꯑꯩꯈꯣꯏ ꯁ꯭ꯇꯣꯛ ꯂꯩ ꯁꯤ ꯁ꯭ꯇꯣꯛꯁꯤꯗꯤ ꯋꯥꯠꯂꯣꯏꯀꯣ ꯁꯤ ꯁ꯭ꯇꯣꯛꯁꯦ ꯄ꯭ꯔꯥꯏꯁ 900 ꯄꯤꯕꯅꯤꯀꯣ ꯁꯤꯁꯦ ꯃꯅꯨꯡꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯕꯦꯇ꯭ꯔꯤꯒ ꯇꯣꯉꯥꯟꯅ ꯌꯥꯎꯖꯔꯛꯄ ꯄꯣꯠꯇꯨꯅꯤ ꯁꯤꯁꯦ ꯁꯤ ꯁ꯭ꯇꯣꯛꯇ ꯂꯩꯔꯤꯀꯣ ꯁꯤꯁꯦ ꯁꯤꯗꯤ ꯋꯥꯠꯇꯦ ꯄ꯭ꯔꯥꯏꯁꯅ 900 ꯈꯛꯇꯅꯤꯀꯣ ꯁꯤ ꯄꯣꯠꯁꯦ ꯃꯅꯨꯡꯒꯤꯀꯣ ꯕ꯭ꯂꯦꯛ ꯀꯂꯔꯗ ꯌꯥꯝ ꯐꯪꯅꯤꯀꯣ ꯕ꯭ꯂꯦꯛ ꯍꯪꯕꯤꯔꯝꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯕ꯭ꯂꯦꯛ ꯄꯥꯝꯃꯦ ꯑꯗꯣ ꯕ꯭ꯂꯦꯛꯇꯤ ꯐꯖꯅ ꯂꯩꯔꯅꯤꯀꯣ ꯂꯥꯞꯁꯤꯀꯔꯁꯦ ꯌꯨꯅꯥꯝꯆꯥ ꯑꯆꯧꯕ ꯃꯩꯇꯩ ꯌꯦꯁ ꯕ꯭ꯔꯗꯔ ꯁꯤꯌꯔ ꯇꯧꯕꯤꯗꯅ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯕ꯭ꯂꯦꯛꯇ ꯐꯅꯌꯥꯝ ꯂꯩꯒꯅꯤꯀꯣ ꯃꯆꯨꯁꯦ ꯄꯤꯁꯇꯨ ꯌꯥꯝ ꯌꯥꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯅꯣ ꯃꯤꯅꯤ ꯀꯨꯂꯔ ꯍꯥꯏꯗ꯭ꯔꯥ ꯄꯤꯇꯨꯕ꯭ꯔꯦꯀꯣ ꯃꯤꯅꯤ ꯄꯔꯐ꯭ꯌꯨꯝ ꯇꯔꯕꯥꯏꯟ ꯍꯥꯏꯀꯣ ꯑꯗꯣ ꯁꯤ ꯄꯣꯠꯁꯦ ꯑꯩꯅ ꯃꯩꯒꯤ ꯃꯥꯜꯂꯨꯔꯦ ꯑꯗꯣ ꯁꯤ ꯄꯣꯠꯁꯦ ꯃꯅꯨꯡꯗ ꯕꯦꯇ꯭ꯔꯤ ꯌꯥꯎꯕ ꯑꯣꯏ ꯁꯤ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯣꯅꯦ ꯒꯨꯗ ꯏꯚꯤꯅꯤꯡ ꯌꯦꯁ ꯔꯣꯍꯤꯠ ꯇꯦꯛꯇꯣꯛ ꯁ꯭ꯇꯣꯔꯒꯤ ꯂꯥꯏꯚ ꯂꯥꯛꯆꯔꯦ ꯑꯃꯗꯤ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯝ ꯆꯥꯂꯨ ꯌꯦꯡꯁꯤꯔꯣ ꯋꯦꯠ ꯑꯣꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯋꯦꯠ ꯑꯣꯟꯅꯕ ꯑꯣꯜꯂꯨꯔꯅꯨ ꯌꯥꯔꯦ ꯂꯧꯊꯣꯛꯑꯣ ꯄꯣꯠꯁꯤꯡ ꯋꯦꯠ ꯂꯣꯏ ꯑꯣꯟꯊꯣꯛꯀꯗꯕꯅꯤ ꯃꯤꯅꯤ ꯐꯦꯟ ꯀꯨꯂꯔ ꯀꯣ ꯕꯦꯇ꯭ꯔꯤ ꯑꯣꯏ ꯃꯥꯜꯂꯦ ꯕꯦꯇ꯭ꯔꯤꯅꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯃꯩꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯃꯤꯅꯤ ꯐꯦꯟ ꯀꯨꯂꯔꯗꯨꯅꯤꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯕꯦꯇ꯭ꯔꯤ ꯃꯅꯤꯡꯗ ꯕꯦꯇ꯭ꯔꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯃꯩꯒꯤꯔ ꯈꯟꯕꯅꯤꯀꯣ ꯑꯗꯣ ꯃꯥꯁꯦ ꯕꯦꯇ꯭ꯔꯤ ꯁꯤ ꯀꯩꯅꯣ ꯑꯣꯏꯔꯝꯃꯦ ꯋꯥꯠ ꯏꯁ ꯑꯗꯨ ꯗꯤꯁ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯔꯤꯗꯤ ꯌꯥꯎꯗꯦ ꯃꯔꯤꯗꯤ ꯌꯥꯎꯗꯦ ꯀꯩꯒꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦꯀꯣ ꯁꯤ ꯄꯣꯠꯁꯦ ꯁꯤ ꯃꯩꯅ ꯕꯦꯇ꯭ꯔꯤꯅꯦ ꯌꯥꯗꯣꯏ ꯑꯣꯏꯔꯝꯒꯅꯤ ꯃꯩ ꯃꯔꯤ ꯀꯥꯏꯗꯨꯗꯤ ꯑꯦ ꯁꯤꯗꯤ ꯁꯤ ꯃꯥꯜꯂꯦ ꯑꯗꯨ ꯃꯔꯤ ꯀꯥꯏꯅꯣ ꯃꯔꯤ ꯌꯥꯎꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯇꯣꯁꯀꯤ ꯄ꯭ꯔꯥꯏꯁ ꯁꯣꯝꯗꯒꯤ 900 ꯈꯛꯇꯗ ꯌꯣꯜꯂꯤꯕ ꯑꯩꯈꯣꯏ ꯃꯔꯤ ꯃꯔꯤꯗꯤ ꯌꯥꯎꯗꯦ ꯃꯔꯤ ꯌꯥꯎꯗꯦ ꯑꯗꯨ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨ ꯕꯦꯇ꯭ꯔꯤ ꯑꯣꯏꯔꯦ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯄ꯭ꯔꯥꯏꯁ ꯀꯌꯥꯅꯣꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯃꯦꯟꯁꯟ ꯇꯧꯕꯤꯔꯛꯑꯣ ꯄ꯭ꯔꯥꯏꯁ ꯀꯌꯥꯃꯨꯛ ꯑꯣꯏꯔꯝꯒꯅꯤꯗꯣꯀꯣ ꯍꯩꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯣ ꯍꯥꯏꯔꯛꯑꯣ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯩꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯩ ꯑꯗꯣ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯤ ꯄꯣꯠꯇꯤ ꯌꯥꯝ ꯆꯥꯎꯗꯤ ꯆꯥꯎꯗꯦꯀꯣ ꯁꯤꯗꯤ ꯃꯤꯅꯤ ꯍꯥꯏꯕꯅꯤꯅ ꯄꯤꯛꯑꯦ ꯑꯗꯣ ꯄ꯭ꯔꯥꯏꯁ ꯀꯌꯥꯃꯨꯛ ꯑꯣꯏꯔꯝꯒꯅꯤꯗꯣ ꯑꯩꯈꯣꯏ ꯍꯥꯏꯕꯤꯔꯛꯑꯣ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥꯃꯨꯛ ꯑꯣꯏꯔꯝꯒꯅꯤ ꯁꯤꯒꯤ ꯄꯣꯠꯁꯦꯀꯣ ꯃꯤꯅꯤ ꯀꯨꯂꯔ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥꯃꯨꯛ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯆꯨꯝꯕ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯤꯡ ꯄꯥꯊꯣꯛꯆꯔꯛꯀꯦ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯂꯥꯏꯚ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯄ꯭ꯔꯥꯏꯁ ꯀꯌꯥꯃꯨꯛ ꯑꯣꯏꯒꯅꯤꯗꯣꯀꯣ ꯊꯥꯔ ꯌꯦꯡꯁꯤꯔꯣ ꯃꯤꯅꯤ ꯐꯦꯟꯗꯣ ꯕꯦꯇ꯭ꯔꯤ ꯍꯥꯞꯆꯤꯜꯂꯒ ꯊꯥꯔ ꯌꯦꯡꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯕꯦꯇ꯭ꯔꯤ ꯕꯦꯇ꯭ꯔꯤ ꯍꯥꯞꯁꯦ ꯑꯩꯈꯣꯏ ꯊꯣꯛꯆꯣꯝ ꯄ꯭ꯔꯤꯌꯥ ꯗꯦꯕꯤꯅ ꯍꯥꯏꯗꯤ ꯂꯨꯄꯥ 150 ꯕ꯭ꯔꯗꯔ 150ꯀꯣ 150 ꯆꯍꯨꯝ ꯍꯥꯏꯔꯦ ꯅꯤꯌꯣ ꯋꯥꯡꯅ ꯂꯨꯄꯥ 100 ꯍꯥꯏꯔꯦꯀꯣ ꯄ꯭ꯔꯥꯏꯁ ꯑꯝꯇ ꯉꯥꯏꯔꯦ ꯍꯥꯏꯕꯤꯔꯛꯑꯣ ꯑꯆꯨꯝꯕ ꯑꯃ ꯈꯟꯒꯠꯆꯒꯅꯤꯀꯣ ꯑꯆꯨꯝꯕ ꯑꯣꯀꯦ ꯔꯣꯕꯔꯠꯅ ꯍꯥꯏꯔꯤ 250 ꯂꯨꯄꯥ 150 ꯔꯣꯍꯤꯠ ꯀꯩꯅꯣꯖꯝꯅ ꯍꯥꯏꯗꯤ 250 ꯑꯣꯏꯔꯝꯒꯅꯤ ꯂꯨꯄꯥ 150 ꯄꯤꯔꯝꯒꯅꯤ ꯑꯗꯨ ꯄꯣꯠꯇꯣ ꯕꯦꯇ꯭ꯔꯤ ꯁꯨꯃꯥꯏꯅ ꯉꯥꯛꯀꯅꯤꯀꯣ ꯕꯦꯇ꯭ꯔꯤ ꯍꯥꯞꯆꯤꯜꯂꯦ 150 ꯄꯤꯒꯅꯤ 150 ꯇꯥꯡꯕ ꯂꯩꯕ꯭ꯔꯥ 150 ꯈꯤꯇꯪ ꯅꯦꯝꯊꯕꯤꯔꯣ ꯄꯣꯠꯁꯦ ꯇꯥꯡꯃꯟꯈ꯭ꯔꯦꯀꯣ ꯆꯥꯟꯅꯗꯦ ꯄꯣꯠꯀ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯚꯦꯂꯨ ꯍꯥꯏꯇꯥꯔꯦ ꯚꯦꯂꯨ ꯐꯣꯔ ꯃꯅꯤꯗꯀꯣ ꯑꯣꯟ ꯇꯧꯅꯤ ꯁꯤꯕꯨꯒ ꯌꯧꯔꯛꯏꯅꯦ ꯄꯛꯇꯦ ꯌꯥꯝ ꯍꯥ ꯑꯦꯁ ꯇꯧꯏ ꯇꯧꯏꯅꯦ ꯁꯤꯕꯨꯒ ꯍꯨꯝꯃꯤꯅꯦ ꯍꯥ ꯃꯥꯏꯒꯤꯔꯣ ꯍꯥꯏꯁꯦ ꯃꯥꯏ ꯑꯩꯗꯤ ꯃꯥꯏ ꯏꯁꯤꯡꯒ ꯍꯥꯞ ꯌꯥꯏ ꯏꯁꯤꯡ ꯍꯥꯞ ꯌꯥꯏ ꯑꯗꯨ ꯑꯦꯗꯖꯁꯃꯦꯟꯒ ꯌꯥꯏ ꯆꯠꯄ ꯌꯥꯏ ꯁꯤꯕꯨ ꯌꯧꯔꯛꯏ ꯅꯨꯡꯁꯤꯠꯁꯦ ꯍꯨꯝꯃꯦ ꯃꯩ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯏꯅꯦ ꯁꯤꯗꯤ ꯑꯗꯨ ꯃꯩ ꯂꯥꯛꯇꯣꯏ ꯑꯗꯨꯗꯤ ꯁꯤ ꯃꯩ ꯀꯩꯅꯣ ꯋꯥꯠ ꯏꯁ ꯗꯤꯁ ꯑꯗꯨꯗꯤ ꯏꯁꯤꯡ ꯍꯥꯞꯄ ꯌꯣꯟꯗꯧ ꯃꯥꯜꯂꯦ ꯃꯔꯤ ꯆꯠꯂꯣ ꯌꯥꯎꯔꯛꯑꯦ ꯀꯥꯏꯅ ꯑꯣ ꯑꯣꯏ ꯑꯣꯀꯦ ꯑꯣꯏꯌꯦ ꯑꯣꯀꯦ ꯃꯔꯤ ꯑꯣꯀꯦ ꯌꯥꯎꯋꯦ ꯑꯗ ꯃꯩꯗꯗꯤ ꯌꯥꯏꯅꯦꯀꯣ ꯑꯗꯨꯗꯤ ꯃꯔꯤ ꯌꯥꯎꯋꯦ ꯑꯗꯩ ꯑꯣꯀꯦ ꯂꯨꯄꯥ 130 ꯄꯤꯌꯦ ꯂꯨꯄꯥ 100 ꯄꯤꯌꯦꯀꯣ ꯍꯥꯏꯗꯤ 450 ꯄꯤ ꯁꯨ 180 ꯄꯤ ꯃꯔꯤ ꯌꯥꯎꯋꯦ ꯃꯔꯤ ꯌꯥꯎꯔꯦ ꯑꯩꯈꯣꯏꯅ ꯁꯣꯏꯕꯅꯤꯀꯣ ꯁꯤꯒꯤ ꯍꯨꯝꯕꯨ ꯑꯥꯏꯁꯀ ꯍꯥꯞꯇꯣꯔꯕ ꯁꯤꯗ ꯁꯤ ꯀꯩ ꯍꯥꯞꯅꯕꯅꯣ ꯁꯤ ꯑꯥꯏꯁꯀ ꯍꯥꯞꯇꯣꯏꯅꯤ ꯑꯦ ꯑꯁ ꯕꯦꯔꯥꯅꯤ ꯁꯤ ꯏꯁꯤꯡ ꯀꯩ ꯍꯥꯞꯆꯜꯂꯗꯤ ꯃꯈꯥ ꯃꯩꯁꯦ ꯀꯩ ꯑꯗꯨ ꯍꯥꯞꯇꯣꯏꯅꯣ ꯌꯨ ꯑꯦꯁ ꯕꯤꯗ ꯊꯤꯜ ꯂꯨꯄꯥ 100 ꯄꯤꯌꯦ ꯔꯣꯗꯤꯒꯣꯕꯥꯅꯀꯣ ꯌꯦꯁ ꯏꯅꯥꯎꯁꯤꯡ ꯄ꯭ꯔꯥꯏꯁ ꯃꯊꯪ ꯍꯥꯏꯕꯤꯔꯣ ꯄ꯭ꯔꯥꯏꯁ ꯀꯌꯥꯅꯣ ꯑꯣꯝꯅꯤ ꯍꯥꯏꯔꯤꯁꯦ ꯂꯨꯄꯥ 180 ꯄꯤꯒꯅꯤꯅꯦ ꯌꯦꯁ ꯁꯤ 180 ꯀꯣ ꯑꯥꯏꯁ ꯍꯥꯞꯅꯕ ꯌꯥꯝ ꯊꯤ ꯃꯥꯟꯁꯤꯜꯂꯛꯑꯦꯕꯣ ꯍꯣꯡꯉꯦ ꯕ꯭ꯔꯗꯔ ꯍꯣꯏꯅ ꯈꯜꯂꯤꯕ ꯃꯃꯜꯗꯒꯤ ꯊꯤꯅ ꯇꯥꯗ꯭ꯔꯣ ꯄꯥꯔꯐ꯭ꯌꯨꯝ ꯄꯔꯐ꯭ꯌꯨꯝꯒꯨꯝꯕ ꯍꯥꯞꯇꯣꯏꯕ ꯑꯥ ꯍꯥꯏꯗꯤ ꯃꯅꯝ ꯅꯨꯡꯁꯤꯅꯕꯒꯨꯝꯕꯅꯤ ꯑꯗꯨ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯩꯗꯩꯗꯤ ꯍꯨꯝ ꯌꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯕꯦꯇ꯭ꯔꯤꯗꯨ ꯌꯥꯕ ꯅꯠꯇ꯭ꯔꯥ ꯃꯩꯗꯤ ꯌꯥꯔꯦ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯗꯨ ꯌꯥꯕꯅꯦꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯅꯠꯇ꯭ꯔꯣ ꯁꯤ ꯄꯣꯠꯁꯦ ꯌꯥꯝ ꯊꯤꯅ ꯐꯔꯦ ꯁꯤ ꯄꯣꯠꯁꯦ ꯌꯥꯏ ꯑꯗ ꯍꯥꯞꯆꯟꯒꯗꯕ ꯌꯨ ꯑꯦꯁ ꯕꯤꯗꯗꯤ ꯌꯥꯏꯅꯦꯀꯣ ꯌꯥꯝ ꯐꯩꯀꯣ ꯄꯣꯠꯁꯦ ꯄ꯭ꯔꯥꯏꯁꯁꯦ ꯗꯦꯕꯦꯁꯣꯔꯅ ꯍꯥꯏ 160 ꯄꯤ 180 ꯄꯤꯅ ꯀꯟꯅ ꯍꯥꯏꯔꯤꯀꯣ ꯄ꯭ꯔꯥꯏꯁ ꯀꯌꯥꯃꯨꯛꯅꯣꯁꯤꯀꯣ ꯑꯗꯣ ꯏꯆꯤꯟꯅꯥꯎꯁꯤꯡ ꯄ꯭ꯔꯥꯏꯁꯁꯦ ꯍꯥꯏꯔꯛꯑꯗꯕꯅꯤ ꯏꯆꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯈꯔ ꯀꯃꯦꯟ ꯁꯦꯛꯇꯔ ꯄꯤꯁꯤꯜꯂꯨꯒꯗꯧꯔꯦ ꯀꯅꯥ ꯑꯆꯨꯝꯕ ꯄꯋꯥꯔ ꯕꯦꯡ ꯂꯩꯔꯤꯕ ꯄꯋꯥꯔ ꯕꯦꯡꯗꯤ ꯂꯩꯇ꯭ꯔꯦ ꯄꯋꯥꯔ ꯕꯦꯡꯁꯦꯀꯣ ꯄꯋꯥꯔ ꯕꯦꯡ ꯂꯥꯛꯇꯤ ꯂꯥꯛꯈꯤꯅꯤꯀꯣ ꯑꯣꯀꯦ 128 ꯗꯦꯕꯦꯁꯣꯔ ꯇꯤ ꯑꯦꯁꯅ ꯂꯨꯄꯥ 120 ꯍꯥꯏꯌꯦꯀꯣ ꯑꯣꯀꯦ ꯏꯟꯇꯦꯂꯤꯖꯦꯟꯁ ꯕꯨꯛ ꯀꯤꯠꯀꯤꯗꯣ ꯂꯩꯔꯤꯕ꯭ꯔꯣ ꯏꯟꯇꯦꯂꯤꯖꯦꯟꯁ ꯕꯨꯛꯀꯤꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁ꯭ꯇꯣꯛ ꯂꯩꯔꯦ ꯁ꯭ꯇꯣꯛꯄꯨꯗꯤ ꯀꯟꯅ ꯁꯦꯝꯃꯤꯗ ꯁ꯭ꯇꯣꯛꯄꯨꯗꯤ ꯂꯩ ꯂꯩꯀꯣ ꯑꯗꯨꯝ ꯋꯥꯠꯂꯣꯏ ꯍꯥꯏꯗꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯕꯨꯛꯀꯤ ꯁ꯭ꯇꯣꯛ ꯂꯩꯀꯣ ꯑꯗꯨ ꯏꯆꯤꯟꯅꯥꯎꯁꯤꯡ ꯂꯥꯛꯄ ꯌꯥꯅꯤ ꯌꯦꯁ ꯅꯩꯔꯦ ꯌꯦꯁ ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯄꯣꯠ ꯅꯩꯕ ꯄꯣꯠꯅꯤꯀꯣ ꯄꯤꯛꯇꯨ ꯄꯤꯛꯑꯒ ꯑꯗꯨ ꯀꯦꯃꯦꯔꯥꯗꯤ ꯆꯥꯎꯕ ꯃꯥꯟꯕꯅꯤꯀꯣ ꯑꯩ ꯑꯗꯨꯝ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯝ ꯍꯥꯏꯕꯤꯅꯤ ꯌꯥꯝ ꯊꯤꯅ ꯄꯤꯛꯏꯀꯣ ꯌꯥꯕ꯭ꯔ ꯌꯦꯡꯒꯦ 650 ꯄꯤꯅꯦ ꯕ꯭ꯔꯗꯔ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯁꯤ ꯄꯣꯠꯁꯤꯕꯨ 650 ꯄꯤꯔꯗꯤ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯨ ꯃꯈꯥꯗ ꯑꯥꯏꯁ ꯀ꯭ꯌꯨꯕ ꯀꯜꯂꯦ ꯍꯥꯞꯄꯦ ꯀꯥꯟꯅꯩ ꯃꯩꯅ ꯇꯧꯔꯗꯤ ꯌꯥꯝ ꯀꯜꯂꯦ ꯃꯩꯅ ꯇꯧꯔꯗꯤ ꯌꯥꯝ ꯀꯜꯂꯤꯅꯤ ꯌꯨ ꯑꯦꯁ ꯕꯤ ꯌꯨ ꯑꯗꯨꯗꯤ ꯑꯦꯁ ꯕꯤ ꯄꯋꯥꯔ ꯕꯦꯡꯗꯨꯗꯤ ꯌꯥꯅꯤ ꯁꯤ ꯄꯋꯥꯔ ꯄꯣꯠꯁꯦ ꯕꯦꯡꯅ ꯅꯠꯇ꯭ꯔꯥ ꯌꯥꯗꯣꯏꯅꯤ ꯑꯗꯩ ꯄꯋꯥꯔ ꯕꯦꯡꯗꯨꯗꯤ ꯌꯥꯅꯤꯀꯣ ꯂꯨꯄꯥ 150 ꯄꯤꯌꯦꯀꯣ ꯀꯜꯂꯦ ꯈꯤꯇꯪ ꯍꯥꯏꯒꯠꯂꯛꯑꯣꯅꯦ ꯁꯣꯝꯕꯤꯒꯦ ꯇꯧꯕꯅꯤ ꯍꯨꯝꯃꯦ ꯑꯗꯨ ꯀꯨꯏꯅꯗꯤ ꯆꯠꯂꯣꯏ ꯑꯩ ꯍꯥꯏꯕꯤꯒꯦ ꯁꯤ ꯄꯣꯠꯁꯦ ꯃꯔꯝꯗꯤ ꯁꯤ ꯍꯨꯝꯕꯁꯦ ꯀꯩꯅꯣꯝ ꯍꯥꯏꯗꯤ ꯍꯥꯏꯒꯦ ꯉꯁꯥꯏ ꯁꯤ ꯍꯨꯝꯗꯤ ꯍꯨꯝꯃꯦꯕꯀꯣ ꯁꯤ ꯊꯣꯛꯗꯤ ꯃꯥ ꯊꯣꯛꯏ ꯍꯨꯝꯃꯤ ꯍꯨꯝꯗꯦꯁꯦ ꯑꯗꯨꯝ ꯈꯪꯉꯔꯣꯏꯕ ꯆꯦꯔꯪ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯣꯅꯦ ꯍꯨꯝꯃꯦ ꯄꯣꯠꯁꯦ ꯆꯦꯔꯪꯗꯤ ꯍꯨꯝꯃꯤꯁꯦ ꯌꯦꯡꯉꯨ ꯀꯣ ꯑꯗꯨ ꯍꯨꯝꯃꯤꯀꯣ ꯄꯣꯠꯁꯦ
As Rodi Robana, Lupa IT, brother Devasur Tears, Devasur Tears ID, Lupa Sam, Ay. okay, price again. You know, see prices, it rebuilt the store, the store the Lupa Sam, the Bigoji was it. Only rupees 99. Lupa Sam, the later, she give what is nothing. Mini color, only rupees 100, Lupa Sam. Lupa Sam, the Panganigoji was it. Lupa Sam, the Lupa Sam, and it's now she Pangadi, what are if he and Mukas, someone moment, Pangani, Lupa Sam, the mini. Sigi phang bai je wa sidi pura lucky hai tare ko lupa sam bakte brother ramandana lupa 130 lupa kuntra hele only rupees 100 lupa sam bakte le ko si po lupa sam bakte phangani si po chi ka yaw ge sida Made in China. made in China tang yaw Cool win. okay Fresh colorness. Hai ko de kai hai. DC plug hai. dc are Water cool ni maje. water cool ko Push bottom. ko lupa sam nang bi puni ko si Fragrance ape hai. Mini perfume turban yes lupa sam bakte le ko si po machu di magan la du machu di ka yaw chana khang de ko adi assist le yare si price suna tagi lupa chama oh my god tare lupa chama da phangadi ko somo pote ko adi fan bukta adi fan bukta lupa cham he bi si ka shun ta bi si ke koi cooler do adi ice ki ga ya pote lupa cham dang da phang ba je adi ding sa ki battery do hap ya re ngasai puto ku sin ya re ko okay power bank mini ki to lai bo yes power bank mini ki to chum mini ko pote zo hume lab se ka share to sum yo lupa cham ka ta pi lupa cham dang bi ko cooler ha lai ha ya re ko hai ding manam di sing ga ya me koi cooler ha ya ni na da ado mai mo man ji ka jam tin ya lupa cham dang da ha Serang usah kwa ga manare kwa ga manare ko yam no hongi yes ko hongani ko homandroi ba homandroi kan yam pmi camera da chong man boni mi pmi brother khutile tu yimbiyo sida bu kyam tang yon du wai ro ne ai je lupa chama yo la ro kana lupa chama pi na ba di le di ai wala ge ko pa chama kana pi ni ko cooler ama duna kaya pi cooler ama sira si cooler ga pi chaniman pi duni ko sina cooler sina ka cha khola adu sidi kwai ai mini ai kwai pi ko si cooler jam khanda sai perfume mu hafda re adu si price ma ti lupa chang ko ko sile okay ya si mo ko okay 100 to box am kai to on to pe yaw ge do ya Oh. oh mas to bron No text ida. ke box ai thok tre ko dar box ong le re ai ya du luar kam yaw ya kam yaw dum ne ya ko ya yes ya bani okay sila ina ko yi ren kot makhan ga la ko ren kot tang sai tunga tuan ba asa ki project si karam ren pon si sas nei si ko du boda agro khunggo yaw ma le na tra tu pi yaw khunggo am tak se ai se la ke Next kya? ai se ke ai sa ne size free size one di se pa yos ta ki ni ko mari hai ko chien ge yaw it na kan du yaw re chien yaw ai di yo du sa na chien yaw re layer je ong manung sa oi layer pi khâu yaw ni manung da ha pi khâu ro ke ni su ko du hoi pi khâu pe pi khâu ni su Con. ya da si pi khâu mum kud 파전 나비야 왜 또 그냥 사이 농 뭐 또 그런 거 아니다 시티 kud 파전이다 kud 파전이다 내지 찌엔데 Raincoat ne. Kung suit la ko do. 공고 시즌에 공고들 뭐때만 찌엔 나오고 있는 Chen nga batang nga pulak. 찌엔이 뭐 뜨는 불 찌엔이 뭐 뜨는 불었다 아 시라죠 랍다 공고 띵 Oh. Kung set pa di. Hai di lamhang da nong tara kan da ko. Usan bi na di. sai tara lambi da sai nong tara sai chele de sa ni u sai da Zo gai na dra. Bike ko ma tho ga gi. sia ka si pi khâu yo man Battery lak di. Samsung. Battery je lak la ni. Lambi da lai le. 아직 벌써 배워 면 라이가 뭐 그냥 셋 빼고 비요 이거 Tu bi yar. Ki chan be an. 하 싫어
10 price ให้10 price กี่น้องมันทางแต่ guess ตัว guess ตัวเลยแก้วม้วนนึงมาแก้วม้วนนึงมานี่ตัวจะพูดใส่ดิมันจะพูดแก้วจะพูดแก้วม้วนจะพูดไหนนะจะพูดไหนนะตัวผมจริงๆ좀อย่างใครเรียนใส่แก้วไว้จัง아주 강대면 뭔데? 아주 강대게. 하이로 그냥 뭐만 하이로 그 라이코면 바로 파트론 라이코면 어디. là mà mình hairo em sao hum mai đi. Kya? Sao hum gai thắc lên. 좀 비자요. 하이로 못한 하이로. sao hum. mà mình hay biết rồi. 뭐만 내도 강대. à ngao đi mà mình lép hay trì mà. 이거 들으면 뭐만 합쳐라고 사는. 롯데 이거 그다음에 하이로 꼭 앞에라. sao hum yang khai tàu xe rồi đi rồi 좀 그냥 그 하이로 못한 하이로. nong hou hori더라. 지진도요 왜? 550 đi em tăng ấy. 550로. Michael Jackson. 550 đi em tăng ấy. 맞춤만 큰 이거 심만 주는 블랙 500 ki ani tàu gì? 아데디 가사기 거기 500기 아니디 공고 아이 차도 500 아니 또 왜? 공고 저 일로 오라게. 450 to 500 mà nung này nè. 450 to 500 먹는 거. 350. 350. 350 할까? 270. 270. 200. 200. 500. 500. 400. 300. 400 300. 아이고 350. mafam di hai dana maman hong ke mafam je tu khongnangmakhong dane kanglai pak views akoi mafam je purompa disirot to khongnangmakhong lane number 8 ni ko ma'am brother sila is na ko hare 350 to jai akoi ke no ne facebook ju pulap tha ba du gen 350 to jai ai gyan ni ta kya ai na kya sa ko no ai ka ho 350 to phone si boli only 350 350 da brother lo ga lai go da 350 sa akoi customer ala ko na 350 hai dai 350 da lai gre ma man je si blue ma tu lai to ko yama ko ye ticket ga jeo 350 da lai ko ma'am khongau jaw 조금 양 kai jaw ma khai da lai ne 시도 lai tu ma tu size lo 있잖아 아니 뭐 15 정 심어 주 심어 주 oh 심어 주 lai gray or blue ai tau ba free size ren ko free size am oi gal na tariqa है mi yang size ai lo che lai kai ngam wa yi chan khara man khwang tie ni khara man puk noi ni adu ai lo che lai kai adu so lo chana ba che so ma mi ha biro tiktok store to khongnangmakhong gi tiktok store du ni ko adu ren ko ma khara mu lai ai bondu live thai sibu mafam losin baro mafam do hairak tradi kai ade si youtube ki mafam hyderabad mafam mar to khongnangmakhong imphal is the shiro land imphal is the shiro de chumna mamang thoro na ko tharo thom lai ni ba iram thoro adu thom na andra ni thawrani sum thawga ngasagi koi puking pam thingani misra kan oironda adara lane number tham ne lane number chango tiktok tham ni signboard ki kitang pikone kitang sound thai to me do thang thang am khar lei lo adu degi sandong na ai chon thai pi lane number kitang pikone akhoi ne te ai dare ko ram dule ama atopa sina kono ni ko segi sido tham ni sido lane code ni ko adu si yengje to hai to ko hojik mz tos ani lauraga hanbada ngairi uramde dai oh tos ani le sakya ba nang uhog de sai kono polak ne kitang mamang do kan kitang mamang kan oh hojik lak thangai ri do ne pochina polak thangai si tos ka kai jo lak thangai asine ko isinga oh box si kai raga si kai da ba adu jo ram ba ju ai sine ko isinga jala ga yengani singa jala ga yeng ro nong tara ka noi chat lo nong tar tu nga lai tara ni len bu tara ni taraga inge len ta dong ma le nong tara di yengani nong sireng ni sel ama do li lo yeng ni ama do kya yon do no mazira mo mon thandi le pala 시제 따로 워킹 제로 후망 판 좀. 시 후망 좀 토가 아니지 뭐. 시 샬래나. 샬라 좀. 아도가 개땅 하다 시나 거기 sai khang to eng lai che 딱 우드라. ngalan ge nang na sak ren koram da 거기 렌토 가. 시나 코노네. 거기 군다만 반다비. hukjanbi 국전미 구단 반다비. 거기 프라 국전미드네요, 같은. 프라 국전미드네. oh 근데 이 시도 프리사이징 거. 짠란띵. sina hukjanbi ba 짠 왜 보시나? 사이드랑 사이 공고가 와 있다. 지 공고가 또. 시에도 좀 시에 시나? adu da du khongau dum sela ga du hukjan ma chap sare na 야시 무슨 아이고
Double layer right there. Chahum yang kai bidum lai raga adu ngal lai raba adu di yare khongao kamu yo le. Ki sai le. maman affordable wai re. Second hand bo chahum yang kai free khongao phun. Okay, am si offer wai re ko. Price hai biro yi. Karam no price hai si jira. Yano. Si kya yon jige ma ma ro. Ado ai sidai di tare ko. Ai sidai di tani. Oh, sidai di tani hai. Si 150 yon ma duni ko. Aduga si jira muk chan bi ni. Khongoi peng ne yellow te auk te me ai ko kana no hai. Si yellow color lak ta ba. Yellow tang ngari. Am si price hai biro sama. Envio me. Sama hai. Sama yang kai. Sama yang kai. Yan haro. Sama yang kai. Sama yang kai. Kya ho jano haro ke droge. Price hai ro ye ma'am. Sama. Si khongao. Sama yang kai. Tom Chin Singh Sam yang kai. SK Anthony lupa yang kai. Nate. China lupa yang kai bi le. Ai adu yon de free da pe. Tu China lupa yang kai bi do di yon de free do ya ha pe. China ni mi di kwai to na sai chat chat tare ma diam phare. Di kon mai tai lupa yang kai to ma nong thom lupa chama new wang lupa chama tor se. Ya. Tegi M Hemchandra lupa chama. Adagi Mega Maisnam lupa chama kun. Mega Maisnam na lupa cham kun. Cham kun. Michael Jackson na ju lupa cham kun. Jupiter Thongam na lupa 90. BM Wahidur Rahman ju lupa cham kun. Jam hai cham kun de. Khudang dong khara chol laga yengan biro. Khudang dong khara chol laga yengan biro ye. O kan bra hai ba to. Kaya sar chi Kallo patra kallo ye. Ada na kallaga kan kalle kalle ko chole IT gai thoksom saman ra IT si ya oi do haro mo ai wa kan da ko to wa phare 120 to wa phare 120 yam yaw gre 120 to fraction sai do fraction da gi do jana pa do fraction dai 120 le do 120 je kai 120 ya le kon ai di ta ado 120 na soidre Michael ya Jackson adu ya 120 to je ma hai sum Michael Jackson na hai bu to gre 120 to gre de ko brother le tu re 120 to gre okay only rupees 120 khulang ko gidore tu mi hau gre me am lo wa oh mathang amuk hair sai gai mathang amuk hair sai mathang kai lege oh asina kano mathang je tau dore raincoat se mathang je kano puthore si kono ne ko free ko si any poram lai mon tam da free da ko ni ko si po ding amuk la ba do free da si free lai free ho da ne free low pil da ne do hai di mo si po te asi cham kun pi je lai da lupa yang khai yon ba raincoat se hap dro ba yang khai si yang khai yo mo de yawi ado si hap ne ani raincoat na ada nang si stock se loi ga di loi re si stock si pis kya ang lai stock si yam ni si ma kono tara na yang khai mu le mi yang khai le kono raincoat mi yang khai cham ki di lai ado ai ang ko pro kan si po ang ko pura kani hai si po yo loi ba ko si po yo ma ta le pa sha ha achoi ba le te ba adi ma tam da chong sa ping da re kwa yu lo so di phi da pi se lo se ama mi khuding mi ma tung bi ko pot ki ma tung bi de ko kharam nai pot ki ma tung ni pi brai ai na ba si mi ma tung ni pi mi ga mi ma lak tai mi mo 1 2 3 dai le si le top tan na tro fam je amane di kon mi tai top tan top ne lab ko ga share tok sum mi chna sing ko office to udi le na ngi ne okay se piece pudi yam boy de ko yam de ta do sa gi stock la le khai cham yang khai mu ki da cham ki na customer yang khai cham gi oi ni ko dai wa ni ham kang na pu jare phang jare ko customer mo ju hau gre ji du pa cham kun bi re ko ma lai gre du ga yang khai bi re ko ma phang gre kumang so e ren ko li pe walking hok chal laga ko okay adu da di toast sima ha betang utpiro na sa ha gi bane do toast ki matang ja betang utpiro si ta ba size atop su lakini na sin to size la
ꯑꯇꯣꯞꯄ ꯁꯥꯏꯖ ꯂꯥꯛꯀꯅꯤ ꯃꯆꯥ ꯃꯥꯒꯤ ꯃꯤꯗꯤꯌꯝ ꯁꯥꯏꯃꯨꯛ ꯁꯥꯡꯕ ꯑꯗꯩ ꯁꯥꯏꯃꯨꯛ ꯇꯦꯟꯕ ꯂꯣꯏ ꯂꯩꯕ ꯃꯥꯒꯤ ꯗꯤꯐ꯭ꯔꯦꯟ ꯁꯥꯏꯖ ꯃꯈꯟ ꯈꯟ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ 600ꯀ ꯄꯤꯕꯗꯣ 600ꯀ ꯄꯤꯕ ꯁꯥꯏꯖ ꯂꯩ ꯑꯗꯨ ꯃꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏ ꯁꯥꯏꯖ ꯍꯥꯏꯇꯥꯔꯦ ꯁꯥꯏꯖꯇꯨ ꯂꯣꯏ ꯂꯥꯛꯀꯅꯤ ꯑꯗꯩ ꯉꯁꯥꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯉꯁꯥꯏ ꯑꯥꯏꯇꯦꯝ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯁꯤ ꯃꯌꯥꯝꯁꯦꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯍꯥꯟꯅꯗꯒꯤ ꯈꯪ ꯂꯩꯔꯛꯄꯅꯤ ꯂꯦꯝꯗ꯭ꯔꯤꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯝ ꯃꯥꯏ ꯖꯁ ꯔꯥꯎꯟ ꯑꯃ ꯎꯠꯂꯝ ꯌꯥꯖꯥꯠꯅꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ ꯔꯥꯎꯟ ꯑꯃ ꯍꯥꯏꯇꯥꯔꯦ ꯔꯥꯎꯟ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯖꯔ ꯅꯪ ꯖꯔ ꯎꯠꯂꯝꯃꯣ ꯖꯔ ꯍꯥꯏꯇꯥꯔꯦ ꯋꯥꯟ ꯕꯥꯏ ꯋꯥꯟ ꯀꯨꯏꯗꯅꯕ ꯑꯩꯈꯣꯏ ꯀꯩꯀꯩ ꯂꯩꯕꯤꯌꯨ ꯑꯗꯨ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯕꯨꯗꯤ ꯆꯍꯨꯝ ꯔꯦꯟꯀꯣꯠꯇ ꯂꯩꯔꯦꯀꯣ ꯁꯤꯕꯨꯗꯤ ꯑꯗꯒꯤꯗꯤ ꯁꯤꯗ ꯑꯥꯎ ꯇꯛ ꯂꯥꯎ ꯍꯨꯛꯆꯟꯈꯤꯕꯀꯣ ꯔꯦꯟꯀꯣꯠ ꯂꯩ ꯋꯥꯛꯀꯤꯡ ꯆꯠꯄꯩꯅꯦꯕ ꯑꯩꯅ ꯑꯉꯥꯡꯒꯤ ꯔꯦꯟꯀꯣꯠꯁꯤꯅ ꯑꯉꯥꯡꯒꯤ ꯑꯁꯣꯝꯗ ꯂꯩꯗꯅ ꯑꯉꯥꯡꯒꯤ ꯌꯥꯎꯕꯅꯦ ꯌꯥꯎꯕ꯭ꯔꯥ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯑꯉꯥꯡꯒꯤ ꯀꯣꯠꯁꯦ ꯁꯤꯅ ꯑꯍꯟꯒꯤ ꯑꯣꯏꯗꯣꯏꯕ ꯁꯤꯅ ꯑꯉꯥꯡꯒꯤ ꯑꯣꯏꯗꯣꯏꯕ ꯑꯍꯟꯒꯤꯅꯤ ꯑꯗꯨꯅ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯁꯤ ꯄꯨꯟꯕꯤꯗꯣ ꯈꯣꯡꯒ꯭ꯔꯥꯎ ꯌꯥꯎꯕꯁꯦ ꯁꯦꯠ ꯑꯣꯏꯅ ꯂꯥꯛꯄꯗꯣ ꯁꯤꯁꯨ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠ ꯌꯥꯎꯕꯤꯗꯣ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯈꯣꯡꯒ꯭ꯔꯥꯎ ꯌꯥꯎꯕ ꯁꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯥꯏ ꯌꯥꯎꯕꯤꯗꯣ ꯑꯥ ꯈꯣꯡꯒ꯭ꯔꯥꯎ ꯑꯣꯏꯕꯁꯤ ꯂꯩ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯂꯩꯔꯦ ꯁꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯃꯥꯒꯤ ꯐꯦꯟ ꯃꯈꯜ 350 ꯃꯈꯜꯁꯦ ꯂꯩꯔꯦꯀꯣ ꯐꯦꯟ ꯇꯣꯞ ꯐꯦꯟ ꯖꯦꯀꯦꯠ ꯈꯣꯡꯒ꯭ꯔꯥꯎ ꯄꯨꯂꯞ ꯁꯤꯗꯣ ꯆꯥꯝꯃ ꯁꯤ ꯃꯆꯥꯁꯦ ꯆꯍꯨꯝ ꯆꯥꯝꯃ ꯌꯥꯡꯈꯩꯗ ꯂꯩꯌꯦꯕ ꯂꯥꯎꯊꯣꯛꯑꯣ ꯑꯗꯨ ꯅꯪꯁꯨ ꯂꯥꯛꯁꯟꯕꯤꯔꯣ ꯇꯧꯕꯗ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯂꯩꯔꯦ ꯂꯥꯛꯇ꯭ꯔꯤꯕ ꯑꯗꯨꯅ ꯆꯍꯨꯝꯒꯤ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯍꯟ ꯆꯞ ꯈꯔ ꯃꯥꯟꯅꯩ ꯑꯗꯨꯝ ꯈꯔ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯣꯀꯦ ꯉꯁꯤꯒꯤꯗꯤ ꯂꯥꯛꯇ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯧꯊꯣꯛꯎꯔꯁꯤ ꯆꯥꯗꯤ ꯑꯉꯥꯡꯒꯤ ꯑꯣꯏꯗꯣꯏꯅꯦ ꯑꯉꯥꯡꯒꯤ ꯌꯦꯛꯄꯗꯣ ꯑꯥꯎ ꯌꯥꯏ ꯗꯦꯅꯤꯁ ꯁꯤ ꯌꯦꯡꯕꯤꯌꯨ ꯁꯦꯠ ꯆꯨꯝꯃꯕ ꯌꯦꯡꯕꯤꯌꯨ ꯑꯩ ꯐꯣꯟ ꯄꯥꯏ ꯂꯩꯔꯦ ꯕꯣꯇꯜꯗꯨꯔꯥ ꯑꯣ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ ꯈꯤꯇꯪ ꯁꯣꯜꯂꯦꯅ ꯑꯗꯨꯏꯗꯣ ꯃꯈꯣꯛꯇꯣ ꯈꯤꯇꯪ ꯁꯣꯟꯕ ꯍꯥꯏꯇꯥꯔꯦ ꯁꯛꯄꯗꯤ ꯄꯣꯠꯇꯤ ꯂꯤꯡꯕ ꯌꯥꯝ ꯃꯥꯜꯂꯦ ꯍꯦꯛ ꯎꯕꯗ ꯄꯥꯏꯕꯗꯤ ꯂꯤꯡ ꯁꯤ ꯃꯥꯟꯗ꯭ꯔꯣ ꯁꯤꯖꯤꯟꯅꯗ꯭ꯔꯤ ꯃꯈꯣꯛꯇꯣ ꯑꯗꯨꯝ ꯅꯧꯕꯀꯣ ꯑꯔꯤꯡꯕ ꯂꯥꯛꯑꯗꯤꯀꯣ ꯑꯔꯤꯡꯕ ꯂꯥꯛꯑꯗꯤ ꯅꯩ ꯌꯥꯔꯕꯅꯤ ꯗꯤꯖꯥꯏꯟꯒꯗꯤ ꯆꯞ ꯆꯥꯔꯕꯅꯦꯕ ꯁꯤ ꯂꯨꯄꯥ 300 ꯈꯛꯇꯅꯤ ꯁꯤꯒꯤꯁꯦ ꯀꯩꯅꯣ ꯌꯥꯏ ꯌꯨ ꯃꯥꯗꯤ ꯑꯦꯁ ꯕꯤ ꯋꯥꯠꯈꯤꯕ ꯌꯥꯔꯣꯏ ꯅꯠꯇꯦ ꯁꯤꯁꯦ ꯋꯥꯠꯇꯨ ꯀꯌꯥꯅꯣ ꯀꯩꯅꯣ ꯑꯝꯇ ꯈꯪꯗꯕ ꯊꯥꯗꯅ ꯍꯌꯦꯡ ꯊꯥꯔꯅꯤ ꯗꯦꯅꯤꯁ ꯁꯤ ꯋꯥꯠ ꯊꯥꯈꯤꯗꯥꯏꯅꯦ ꯁꯤꯒꯤꯁꯦ ꯊꯥꯈꯤꯕꯅꯦ ꯅꯠꯇꯦ ꯅꯠꯇꯦ ꯌꯨ ꯑꯦꯁ ꯕꯤꯁꯦ ꯇꯨ ꯁꯤ ꯊꯥꯕꯅꯦ ꯀꯩꯅꯣꯁꯦ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯐꯠ ꯐꯣꯟꯗ ꯊꯤꯜꯂꯨꯔꯒ ꯍꯌꯦꯡ ꯁꯣꯛꯑꯗꯤ ꯑꯃꯨꯛ ꯌꯨ ꯑꯦꯁ ꯕꯤ ꯊꯥꯕꯅꯦ ꯃꯥꯒꯤ ꯃꯇꯨꯗ ꯊꯥꯡꯕꯅꯦ ꯃꯥꯒꯤ ꯋꯥꯠ ꯊꯥꯕꯅꯦ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨ ꯋꯥꯠꯇꯣ ꯌꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯍꯌꯦꯡ ꯋꯥꯠ ꯑꯗꯒꯤ 20 ꯋꯥꯠꯀ ꯂꯩꯕꯅꯦ ꯁꯣꯀꯦꯠ 4 5 ꯁꯣꯀꯦꯠ ꯌꯨ ꯑꯦꯁ ꯕꯤ ꯄꯣꯔꯠ ꯌꯨ ꯑꯦꯁ ꯕꯤ ꯔꯦꯇꯦꯠ ꯂꯩꯅꯀꯣ ꯀꯣꯔꯦꯟ 10 ꯑꯦꯝꯄꯤꯌꯔ ꯔꯦꯇꯦꯠ ꯚꯣꯜꯇꯦꯖ 250 ꯂꯩꯔꯦꯗꯅꯀꯣ 250ꯁꯨ ꯑꯣꯏꯗꯣꯏꯅꯦ ꯃꯥꯗꯤ ꯅꯠꯇꯦ ꯁꯤ 250 ꯕꯨꯗꯤ ꯚꯣꯜꯇꯦꯖꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯁꯤ ꯑꯩꯈꯣꯏ ꯁꯝꯅꯗ ꯃꯣꯕꯥꯏꯜꯒꯤ ꯆꯥꯔꯖꯔ ꯃꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯠ ꯑꯃ ꯂꯩꯗꯅ ꯑꯗꯒꯤ 2.5 ꯑꯗꯒꯤ ꯀꯩꯅꯣ 3 4 ꯀꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯋꯥꯅꯤ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯎꯕꯅꯦ ꯀꯩꯅꯣꯝ ꯊꯥꯒꯦ ꯎꯈ꯭ꯔꯨꯜꯗꯗꯤ ꯁꯤꯒꯤ ꯀꯩꯅꯣ ꯊꯥꯔꯝꯃꯦ ꯁꯤꯁꯦ ꯐꯣꯟꯒꯤꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯐꯣꯟꯒꯤꯗꯤ ꯅꯠꯇꯦ ꯃꯥꯗꯤ ꯌꯨ ꯑꯦꯁ ꯕꯤꯗꯣ ꯑꯩꯈꯣꯏ ꯑꯇꯩ ꯐꯦꯟꯒꯨꯝꯕ ꯂꯦꯝꯒꯨꯝꯕ ꯀꯩꯒꯨꯝꯕ ꯆꯥꯔꯖ ꯇꯧꯕ ꯂꯦꯝꯒꯨꯝꯕꯒꯤ ꯐꯣꯟꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯣꯏ ꯁꯤ ꯐꯣꯟꯒꯤꯗꯤ ꯄꯨꯔꯥ ꯄꯤꯁꯤꯛ 2000 ꯑꯣꯏꯕꯅꯦꯕ ꯋꯥꯠ ꯆꯥꯛꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯁꯣꯀꯦꯠ ꯀꯣꯔꯠ ꯂꯦꯡ 3 ꯃꯤꯇꯔꯒꯤ ꯑꯃꯁꯨ ꯂꯥꯛꯏꯅꯦ ꯃꯥꯁꯦ ꯑꯁꯥꯡꯕ ꯑꯃꯁꯨ ꯂꯥꯛꯏ ꯚꯣꯜꯇꯦꯖꯁꯦ 250 ꯐꯧ ꯌꯥꯕ ꯑꯣꯀꯦ ꯐꯦꯟ ꯍꯨꯝꯒꯦꯔꯥ ꯂꯨꯄꯥ 100 ꯄꯤꯕ ꯐꯦꯟ ꯁꯤꯁꯦ ꯊꯥꯖꯗꯅ ꯅꯨꯡꯉꯥꯏꯕꯅꯦ ꯌꯦꯡꯉꯨꯅꯦ ꯐꯦꯟꯅꯦ ꯃꯌꯥꯝ ꯂꯨꯄꯥ 100 ꯄꯤꯕ
ꯅꯨꯡꯁꯤꯠꯇꯤ ꯐꯖꯅ ꯍꯨꯝꯃꯦ ꯃꯈꯥꯗ ꯄꯔꯐ꯭ꯌꯨꯝ ꯀꯩ ꯍꯥꯞꯄ ꯌꯥꯏꯀꯣ ꯁꯤꯗ ꯇ꯭ꯔꯦ ꯑꯃ ꯌꯥꯎꯔꯤ ꯁꯤꯗ ꯃꯅꯝ ꯅꯨꯡꯁꯤꯕ ꯌꯥꯝ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯌꯤꯡꯕ ꯏꯁꯤꯡ ꯇꯧꯔꯒ ꯑꯗꯨꯝ ꯆꯤꯡꯈꯠꯂꯛꯄ ꯌꯥꯏ ꯃꯥꯅꯀꯣ ꯑꯣꯡꯂꯤ ꯔꯨꯄꯤꯁ 100 ꯈꯛꯇꯅꯤꯀꯣ ꯁꯤꯁꯦ USB ꯅ ꯇꯧꯕ ꯌꯥꯏ ꯑꯗꯒꯤ ꯕꯦꯇ꯭ꯔꯤꯅ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯏ ꯑꯅꯤꯃꯛ 2 in 1ꯅꯤꯀꯣ ꯃꯌꯥꯝ